इम्फाल मनुंगी बाजार सिंह असिदी मपान लमगी अचौबा सिटी गुमना अहिंग थेंगना थोंग हांगलगा लेनबा नते थेंगलबदा नुमिदांगी पुंग 8-9 तारकपा सावैदा अनंबना लोनसिनै अदुगा अयुक ngana अमुक हांगनै मफम असिगी चटनबिनी हाइसिरा नत्रगा लॉ एंड ऑर्डर की खुदोम चादबना मरम ओइरगा अमा मथेंग कुइना लेनबा फरक ताबगी पुतौरिब्रा मियाम पुमनमक नुमित मयुम चंख्रगदी युमदा ngana हंजिनरगा इमुंगदा पोथादुना लेनै अदुबु अयुक नुंथिल तुमलगा नुमिदांग थबक तौबा मियोइ सिंगेदी अकाइबा लेते मथंगी नुमित्ता मोरे यौरकदबा खुटलाई सिंगदु सेक्यूरिटी मरम ओइरगा पुथोरकपा याद्रे हाइबदु ताबदा चुंगसांग मथंगी नुमित्ता मसामक मोरेदा चटनबा थौरांग तौइ अहिंगदमा प्लान कया अमा यादलगा मरी लेनबा मियोइ कयागा पाउ फाउनरबा मतुंग अयुक ngana लोइसिले चुंगसांगना युमदगी गाड़ी थौदोक्तुना मोरेगिदमक थोगलकपदु नोंगदी ngaले अदुबु मफमदु फनदी ngale अहिंग हौरगा कैथेल काबी ममा खरगा अयुक वाकिंग चटपा अहलसिन खरगा नतना लंबी लमखांगदा मी लेतबा मतम लंबीगी नाकलदा लेरिबा दुकान परेंग परेंगसु अमता थोंग हांगनद्रि ट्रैफिक आइलैंड लेपा ट्रैफिक पुलिसिंग अदुसु थबक कानरक्ट्रि गाड़ीदु चुमद्रि स्पीड कना थौरकपदा काकचिंग यौरकपदाई वाइदा होटल मचा अमगी ममांगदा गाड़ीदु खामी युमदगी थोगलकपदा इसिंग ग्लास अमा फाउबा थगलकपा नद्रि करिगुम्बा मता चखाउदा तारगा लाकपा नते अदुबु होटल अदुदा फमदोकलगा तंजा चादुना लेबा तौदे मफम अदुदा ngaiहक लेपलगा इसिंग थकलिबदु अकोइबगी फिबमदु अथौबा मित्येंग अमना कोइना अमुक्तंग येंगथोइ चुंगसांगी हौनबिनी मफम अमदा चटपदा मफम अदुगी अकोइबदु हाना येंगथोकपा लेरमलिबा मियोइसिंग अदु करम्बा मियोइनो हाइना हाना खंगदोकपसि तंगाइ फदबा अमनि ngaiहक लेरगदि काकचिंग हेंदोरकले अदुगा चांदेलगी लंबी यौसिलकलबनि ngasai makhai lambida topa gari sing khara khara chatpagi horn khongba migi manil phanglambadu ching lambi ka khalakpa daiwaidagidi tapna tapna lap thorakle imphal dagi more yobasi yamdrabada pung manga taruk muki journey ni pung sangna journey chatpada nungai ba isai tharaga natraga mi ateiga chatminaba oiragana wari watai tongnaraga chatpana hena nungai ribani अदुबु चुंगसांग गाड़ी अदुदा इसै अमतसु खोंगदे महाकना तारिबा मखोल हाइबबु गाड़ीदगी थोगलकपा इंजिन अदुगी मखोल अदुगा मरक मरकता चिंगदगी इम्फाल हाइथरकपा गाड़ी खरगा थैनबदा गाड़ीगी मखोल ताबा अदु खक्तनि तंपाक लमदगी चिंग लंबी कारकपदा चुमद्रिंग लाकलंबा लंबीदो तपना तपना थेकना खोइना चटपा हौरे चिंगमाय अदुना असुम असुम वांखलकपदुदा सारम्बा मैसासु अयिंगबा नुक्सित सिटपा हौरे थेकना कोइना चटलिबा चिंगलंबी अदुगी चिंगमाइसिंग अदुसु असंगबा मचुना लेतेंगी चिंगचेप अदुदा थौरिबा गाड़ीदो ओइरोमदि येंगथोकलुबदा चाउरबा चिंगमाइसिंग अदुना खंदुना लेरि येटलोमदा मुखियंग थोरकपदना चिंगसांग परेंगसिंग अदु मरोल नाइना मथंग मथंग लेरिबदु लापतकना ओइ अयिंगबा नुक्सित मरक अदुदा गाड़ी की ग्लास तो लेथरगा लेपतना थौरकपदा मोरे यौशिलगले थेकना खोइना चटलंबा लंबीदु तपना तपना चुमथोरे असुम थौरकपदा लापतकना आर्मी की चेक पॉइंट अमा लेबदु उबदा स्पीड तो खरा तपथरगा मखुद हाइरकलिबा आर्मी अनिदुगी मनाक्ता गाड़ी तो खामजिली अदुबु इंजिन दि मुथत्ते सिफाई अनिदुगी मनुंगदा ट्रैवल सिफाई अमना हंगे कदाइ जटब्रा मोरे इंगना तपना खुमलकपनि अहेनबा वासु हाइदे सिफाई अनिदो गाड़ी के थोंनाउदगी मंगकता हाइफेट चपथरगा मनुंगदा करी करी यावी हाइना येंगी करिगी चटपा ओइब्रा मरी मता मगी यमदा चुंगसांगी पाखुम अदुदा सिफाई अनिदो चुंगसांगमु चुंगनबा मि येंगना मुन्ना येंगले अदुगा तपना हाइरे लंबी सेम्पल ओइबगिको खरा नुंगाइतबनि सिदगिदि तपना थौरगा चलुको चुंगसांग होय हाइबगो मंगकदु नोमगा माइथोंदना फेट तौरमी अदुगा गाड़ीदो मोरे यौनबा थौख्रे मोरेदा लाकपसे ngasina ahanba nate toina laktuna leirabani aduna
ꯃꯣꯔꯦ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯁꯥꯏꯟꯕꯣꯔꯗ ꯆꯥꯎꯅ ꯊꯦꯠꯍꯧꯕꯗꯨ ꯊꯧꯁꯥꯗ ꯌꯦꯡꯂꯛꯇꯦ꯫ ꯃꯤꯅꯠ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯌꯧꯒꯅꯤ ꯍꯥꯏꯕꯁꯨ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯋꯥꯈꯜꯗꯨ ꯀꯗꯥꯏꯗꯅꯣ ꯆꯠꯇꯨꯅ ꯂꯩꯔꯨꯕꯅꯣ? ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯒꯥꯔꯤꯗꯨ ꯃꯣꯔꯦ ꯕꯖꯥꯔ ꯌꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯤ꯫ ꯋꯦꯗꯔ ꯑꯗꯨꯁꯨ ꯕꯪꯕꯪ ꯁꯥꯒꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯇꯨꯃꯤꯟꯅ ꯐꯝꯗꯣꯛꯇꯨꯅ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯂꯣꯏꯅ ꯆꯤꯟꯅꯩ꯫ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯍꯦꯟꯅ ꯌꯣꯜꯍꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯣꯠ ꯇꯤꯛꯄ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯃꯜ ꯈꯔ ꯇꯥꯅ ꯂꯧꯅꯕ ꯉꯥꯡꯅꯕ ꯂꯦꯞꯇꯦ꯫ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯜꯂꯒ ꯑꯁꯤꯒꯨꯝꯕ ꯇꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯨꯡꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯑꯣꯏꯒꯗꯕ ꯃꯐꯝꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯥꯝꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯀꯨꯞꯅ ꯌꯦꯡꯊꯣꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗ ꯇꯤꯜꯂꯤꯕꯗꯨꯒꯤ ꯃꯔꯛꯇ ꯈꯥꯀꯤ ꯃꯆꯨꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯡ ꯁꯤꯐꯥꯏ ꯀꯌꯥꯁꯨ ꯄꯔꯦꯡ ꯆꯠꯄ ꯎꯏ꯫ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯟꯈꯠꯂꯦ ꯍꯥꯏꯕꯗꯨ ꯆꯨꯝꯂꯝꯕ ꯇꯥꯏ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯑꯌꯨꯛꯇ ꯍꯣꯇꯦꯜ ꯍꯥꯡꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯁꯟꯖꯣꯏ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯚꯥꯅꯨꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯝꯕ ꯍꯧꯏ꯫ ꯁꯟꯖꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯔ ꯉꯝꯇꯛ ꯆꯠꯄ ꯅꯨꯄꯥ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯕ ꯃꯈꯩ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤ꯫ ꯑꯗꯨꯒ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯅꯁꯥ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯤ ꯆꯠꯄ ꯌꯥꯔꯣꯏ꯫ SP ꯁꯔ ꯂꯥꯛꯑꯒꯅꯦ ꯄꯨꯍꯟꯈ꯭ꯔꯗꯧꯅꯤ꯫ ꯂꯩꯁꯥꯕꯤꯔ ꯃꯧꯔꯥ ꯍꯥꯏꯕꯁꯨ ꯃꯊꯣꯡ ꯈꯪꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯌꯨꯝꯁꯤꯗ." ꯊꯥꯖ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯅꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯇꯥꯔꯣꯏ ꯍꯥꯏꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯕꯒꯤ ꯀꯥꯟꯅꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯟꯖꯣꯏꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯄ ꯍꯧꯔꯛꯏ꯫ "ꯃꯃꯣ, ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯌꯦ ꯃꯃꯣ꯫ ꯑꯩ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯗꯦꯌꯦ꯫ ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯠꯇꯦꯌꯦ ꯃꯃꯣ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯌꯦ." ꯁꯟꯖꯣꯏꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯚꯥꯅꯨꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯒ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯁꯦ? ꯏꯁ, ꯍꯔꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ? ꯅꯤꯄꯥꯗꯨꯒ ꯅꯪꯒ ꯅꯈꯨꯠ ꯄꯥꯏꯅꯗꯦ ꯍꯥꯏꯒꯦꯔꯣ? ꯍꯥ? ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯦ ꯍꯥꯏꯒꯦꯔꯕ?" "ꯅꯤꯅꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯌꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯝꯗꯅ ꯃꯈꯨꯠ ꯆꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯌꯦ ꯅꯤꯅꯦ." "ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯁꯦ? ꯍꯥꯏ, ꯅꯪꯅ ꯉꯔꯥꯡ ꯃꯤꯒꯤ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤꯕꯗꯣ ꯑꯩ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯅꯦꯍꯦ? ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯄꯥꯜꯂꯤꯅꯦ, ꯅꯥ ꯄꯥꯜꯂꯦ꯫ ꯑꯩꯅ ꯎꯍꯧꯗ꯭ꯔꯒꯕꯨ ꯇꯥꯍꯧꯗ꯭ꯔꯒꯕꯨ ꯍꯥꯏꯈꯤꯗ꯭ꯔꯕ? ꯑꯩꯕꯨ ꯅꯪꯅ ꯑꯔꯥꯟꯕ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯤꯅꯦ ꯈꯛ ꯌꯥꯔꯣꯏ." "ꯅꯠꯇꯦ ꯅꯤꯅꯦ, ꯅꯠꯇꯦ. ꯑꯩ ꯂꯥꯟꯗꯕ ꯑꯁꯦꯡꯕꯅꯤ ꯅꯤꯅꯦ. ꯑꯩ ꯂꯥꯟꯗꯤꯌꯦ." "ꯍꯥꯏ, ꯆꯤꯟꯊꯤꯕꯤ. ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯅꯆꯤꯟ ꯊꯤꯔꯒ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯝꯕꯤꯔꯛꯄ꯭ꯔꯅꯦꯍꯦ?" ꯊꯥꯖ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯀꯞꯂꯝꯕꯗꯨ ꯍꯦꯟꯅꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯚꯥꯅꯨꯗꯤ ꯄꯥꯟꯗꯝ ꯑꯃꯗ ꯊꯥꯡꯖꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯣꯏꯕꯅ ꯊꯥꯖꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯊꯧꯁꯥꯕꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯄꯥꯕꯣ, SP ꯁꯔꯗꯣ ꯍꯧꯖꯤꯛꯃꯛ ꯂꯥꯛꯅꯕ ꯍꯥꯏꯈꯣ꯫ ꯉꯁꯤꯃꯛ ꯄꯤꯊꯣꯛꯈꯤꯒꯗꯧꯕꯅꯤ꯫ ꯃꯧꯅ ꯃꯧ ꯑꯣꯏꯅ, ꯂꯩꯁꯥꯕꯤꯅ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯒꯗꯧꯕꯅꯤ." ꯚꯥꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯟꯖꯣꯏꯁꯨ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯇꯥꯔꯦ, ꯌꯥꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯁꯔ SP ꯀꯧꯒꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯁꯨ ꯇꯥꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯒꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯅꯪ ꯉꯁꯤꯃꯛ SP ꯁꯔꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯀꯗꯧꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯅꯦ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯅꯕ ꯌꯥꯔꯣꯏ." ꯊꯥꯖ ꯀꯞꯄ ꯇꯣꯛꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯥꯕꯨ ꯅꯝꯗꯅ ꯅꯥꯀꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯗꯅꯕ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫
ꯃꯃꯥꯅ ꯂꯩꯔꯤꯉꯩ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯁꯟꯖꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯁꯣꯟꯖꯔꯝꯕ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯆꯥ ꯊꯥꯖꯕꯨ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯖꯔꯝꯕꯅꯤ ꯊꯥꯖꯅ ꯀꯌꯥꯗ ꯊꯥꯖꯔꯨꯏ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯨꯏ ꯃꯥꯃꯒ ꯃꯅꯦꯒꯕꯨ ꯃꯥꯒꯤꯗꯃꯛ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯟꯖꯤꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯔꯤꯕ ꯃꯃꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯃꯥꯕꯨ ꯀꯧꯔꯒ ꯀꯞꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯋꯥ ꯆꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯅꯣꯡꯃꯇ ꯀꯞꯈꯤꯗ꯭ꯔꯕꯅꯤ ꯊꯧꯅꯥ ꯐꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖ ꯃꯃꯥꯕꯨ ꯀꯧꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯔꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯅꯥꯗ ꯁꯦꯟꯅꯕꯤꯔꯝꯕꯒꯦ ꯀꯗꯥꯏꯗ ꯑꯩꯕꯨ ꯊꯝꯕꯤꯔꯝꯕꯅꯣ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯁꯪꯒꯥꯏ ꯑꯁꯤꯗꯤ ꯁꯍꯤꯡꯆꯥꯕ ꯀꯌꯥꯅ ꯊꯜꯂꯕ ꯃꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯈꯣꯡ ꯎꯞꯂꯒ ꯅꯆꯥꯒꯤ ꯊꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛꯇ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯁꯤꯟꯅꯕꯤꯔꯝꯕꯅꯣ ꯏꯃꯥ ꯁꯟꯖꯣꯏ ꯈꯨꯗꯛꯇ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯦꯁ.ꯄꯤ. ꯔꯇꯟꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯦꯁ.ꯄꯤ.ꯗꯨꯁꯨ ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯃꯣꯔꯅꯤꯡ ꯁꯔ ꯊꯕꯛ ꯆꯠꯄꯤꯕ꯭ꯔꯥ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯤꯅꯦ ꯀꯔꯤ ꯂꯩꯔꯦ ꯁꯟꯖꯣꯏ ꯁꯔ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯕꯒꯤ ꯇꯧꯖꯔꯛꯄꯅꯤ ꯑꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯐꯣꯟꯗ ꯁꯨꯝ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯂꯥꯛꯄꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯁꯔ ꯐꯣꯟꯗ ꯁꯥꯟꯅꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯁꯔꯗ ꯊꯧꯗꯥꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯆꯗꯦ ꯁꯔ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯂꯤꯡꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯣ ꯍꯣꯏ ꯌꯥꯏ ꯑꯗꯨꯗ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯌꯥꯒꯗ꯭ꯔꯣ ꯑꯣꯍꯣꯏ ꯁꯔ ꯌꯥꯅꯤ ꯑꯩ ꯉꯥꯏꯖꯔꯝꯒꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯟꯖꯣꯏꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯔ ꯂꯥꯛꯑꯒ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯔ ꯌꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤ ꯃꯁꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯁꯟꯖꯣꯏ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ ꯚꯥꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯇꯥꯊꯣꯛ ꯆꯠ ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯅ ꯐꯨꯕꯤꯕ ꯃꯥꯅꯤꯅꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯚꯥꯅꯨꯁꯨ ꯍꯣꯇꯦꯜ ꯂꯣꯝꯗ ꯊꯣꯛꯈꯤ ꯊꯥꯖ ꯋꯥꯍꯩ ꯑꯃꯇ ꯈꯨꯝꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩ ꯃꯅꯦꯒ ꯃꯥꯃꯒꯤ ꯃꯊꯛꯇ ꯈꯨꯝꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯔꯤ ꯁꯦꯡꯗꯣꯛꯂꯨꯕꯒꯤ ꯀꯔꯤ ꯃꯍꯩ ꯂꯩꯒꯅꯤ ꯏꯀꯥꯏ ꯍꯪꯒꯣꯏ ꯊꯥꯗꯣꯛꯂꯒ ꯑꯦꯁ.ꯄꯤ. ꯔꯇꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯅꯕ ꯍꯣꯠꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯁꯤꯡꯅ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯕꯨ ꯇꯨꯝꯗꯕ ꯃꯤꯗꯤ ꯀꯝꯗꯧꯅ ꯍꯧꯗꯣꯛꯂꯨꯒꯅꯤ ꯊꯥꯖꯔꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕꯤꯗ꯭ꯔꯕ ꯃꯥꯒꯤ ꯋꯥꯔꯤꯅꯤ ꯇꯥꯔꯔꯣꯏ ꯈꯟꯅ ꯇꯥꯕꯤꯗ꯭ꯔꯕ ꯃꯥꯒꯤ ꯋꯥꯀꯠꯅꯤ ꯃꯈꯥ ꯇꯥꯅ ꯁꯦꯡꯗꯣꯛꯂꯨꯕꯒꯤ ꯇꯝꯂꯨꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯌꯨꯛꯇꯨꯗ ꯍꯣꯇꯦꯜꯗꯣ ꯍꯥꯡꯂꯒ ꯁꯦꯜ ꯈꯔ ꯇꯥꯜꯍꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯁꯪꯗ꯭ꯔꯦ ꯑꯦꯁ.ꯄꯤ. ꯔꯇꯟꯒꯤ ꯃꯐꯝꯗ ꯊꯥꯖꯕꯨ ꯄꯤꯊꯣꯛꯈꯤꯅꯕ ꯋꯥꯈꯜꯂꯣꯏꯅ ꯈꯟꯗꯨꯅ ꯂꯩꯅꯩ ꯁꯦꯜ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯃꯆꯥꯒꯨꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯇ ꯑꯍꯜ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯚꯥꯅꯨꯅ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯤ ꯃꯃꯤꯠꯇ ꯎꯔꯤꯕꯁꯤ ꯊꯥꯖꯕꯨ ꯑꯦꯁ.ꯄꯤ. ꯔꯇꯟꯒꯤ ꯈꯨꯠꯇ ꯁꯤꯟꯅꯈꯤꯕꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯥꯛꯀꯗꯕ ꯂꯥꯛ ꯈꯔ ꯑꯗꯨꯅꯤ ꯁꯦꯜꯁꯤꯡꯗꯨ ꯄꯥꯏꯔꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯁꯥꯒꯠꯄꯗ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟ ꯅꯣꯛꯏ ꯁꯟꯖꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯒꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨ ꯊꯑꯣꯏꯅꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯍꯣꯏꯅꯗꯨꯝ ꯃꯍꯥꯛ ꯌꯥꯎꯅ ꯑꯦꯁ.ꯄꯤ. ꯔꯇꯟ ꯌꯧꯔꯛꯄꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯉꯥꯏꯗꯨꯅ ꯂꯩ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯁꯖꯤ ꯃꯆꯥꯅ ꯁꯗꯥꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯗ ꯃꯃꯥꯡꯗ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄꯁꯨ ꯉꯝꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯤꯠ ꯃꯅꯥ ꯊꯛ ꯊꯛꯀꯠꯅ ꯂꯩꯕꯒꯨꯝ ꯊꯥꯖꯁꯨ ꯃꯤꯄꯥꯏꯕꯅ ꯇꯧꯐꯝ ꯈꯪꯗ ꯂꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯥ ꯃꯅꯨꯡꯗꯒꯤꯁꯨ ꯊꯣꯛꯂꯛꯇꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯦꯁ.ꯄꯤ. ꯔꯇꯟ ꯂꯥꯛꯂꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯃꯅꯦꯒ ꯃꯥꯃꯒꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯤ ꯃꯊꯪ ꯃꯊꯪ ꯈꯟꯖꯤꯟꯕꯗ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯄꯨꯡꯌꯝ ꯌꯣꯝꯁꯤꯜꯂꯤ
ꯇꯧꯐꯝ ꯈꯪꯗ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯦ꯫ ꯚꯥꯅꯨꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯂꯛꯂꯒ ꯐꯣꯟꯗ ꯂꯣꯟꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯍꯣꯏ ꯍꯣꯏ ꯁꯥꯔ, ꯑꯊꯦꯡꯕꯗ ꯂꯥꯛꯄꯅ ꯐꯔꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯁꯥꯔꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯅꯤꯄꯥꯅꯁꯨꯅꯦ ꯁꯥꯔꯅ ꯍꯥꯏꯕ ꯇꯥꯔꯒ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯍꯣꯏ ꯍꯣꯏ ꯁꯥꯔ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯕꯁꯤꯗ ꯈꯔ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯅꯤ꯫ ꯁꯥꯔꯅ ꯑꯗꯨꯝ ꯁꯦꯟꯅꯖꯔꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯕꯤꯔꯒꯦ꯫ ꯑꯇꯩꯗꯤ ꯁꯥꯔꯅ ꯑꯄꯥꯝꯕ ꯇꯧꯖꯔꯣ꯫ ꯌꯥꯏꯗ ꯌꯥꯏꯗ, ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯀꯥꯞꯄꯛꯑꯁꯨ ꯌꯥꯏꯗ, ꯑꯗꯨꯒꯤ ꯋꯥꯗꯤ꯫ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯥꯔ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯖꯔꯝꯃꯒꯦ꯫ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯧꯁꯨ ꯅꯨꯄꯤ ꯆꯦꯟꯒꯗꯧꯕ ꯅꯨꯃꯤꯠꯅꯤꯅ ꯀꯨꯏꯊꯅ ꯂꯩꯍꯟꯅꯤꯡꯗꯦꯗꯣ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯖꯥꯔꯒꯤ ꯅꯤꯜ ꯈꯣꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯦꯝꯊꯔꯛꯂꯒꯅꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯆꯠ ꯑꯋꯣꯡ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯕꯖꯥꯔ ꯑꯗꯨꯁꯨ ꯏꯇꯥꯛ ꯇꯥꯛꯂꯒꯅꯤ꯫ ꯊꯥꯖꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄꯗꯣ ꯀꯔꯤ ꯇꯧꯒꯅꯤ, ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯈꯟꯕꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯍꯧꯗꯦ꯫ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯚꯥꯅꯨꯗꯨ ꯃꯥꯏꯊꯣꯡꯗꯨ ꯌꯥꯝ ꯇꯔꯥꯝ ꯇꯔꯥꯝꯅ ꯆꯪꯂꯛꯏ꯫ ꯑꯌꯨꯛꯇ ꯄꯨꯈꯤꯕ ꯁꯛꯂꯣꯟ ꯑꯗꯨꯒ ꯍꯧꯖꯤꯛꯀꯁꯨ ꯃꯥꯟꯅꯔꯝꯗꯦ꯫ ꯊꯣꯠ ꯅꯧꯔꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯦ꯫ ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯂꯥꯎꯋꯣ꯫ ꯊꯥꯖꯗꯤ ꯃꯅꯦ ꯚꯥꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯏ꯫ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯗ ꯚꯥꯅꯨꯕꯨ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯞꯄꯒꯤ ꯄꯨꯡꯄꯣꯝ ꯄꯣꯝꯂꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯚꯥꯅꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯥꯖꯕꯨ ꯊꯦꯝꯂꯛꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯅꯪꯅꯕꯨꯗꯤ ꯍꯥꯏꯔꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯅ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯕꯨꯅꯦ ꯅꯁꯥ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯗ ꯅꯤꯅꯦꯅ ꯄꯥꯈꯠꯇꯅ ꯐꯍꯟꯅꯤꯡꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯅꯪꯅꯦ ꯅꯤꯅꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯊꯥꯖ ꯋꯥ ꯉꯥꯡꯗꯦ꯫ ꯚꯥꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯚꯥꯅꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨꯅꯦ ꯅꯤꯅꯦ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝ ꯀꯩ ꯄꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯆꯥꯗꯕ ꯏꯃꯨꯡꯗ ꯁꯦꯜ ꯊꯣꯛꯇꯕ ꯅꯤꯄꯥꯗ ꯌꯨꯝ ꯄꯥꯟꯕꯁꯤꯗꯤ ꯑꯋꯥꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯁꯤꯅꯤ ꯌꯦꯡ꯫ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯃꯩ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯐꯝꯃꯒ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯌꯥꯅ ꯌꯥꯅꯕ ꯍꯤꯡꯕꯗ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯅꯤꯅꯦꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯍꯤꯡꯍꯟꯅꯤꯡꯗꯦꯅꯦ ꯅꯤꯅꯦꯒꯤ ꯊꯥꯖ ꯅꯪꯕꯣ꯫ ꯊꯥꯖ ꯚꯥꯅꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯥꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯕꯅ ꯚꯥꯅꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯕ ꯑꯁꯤꯅꯤ꯫ ꯅꯁꯛ ꯅꯇꯧꯁꯨ ꯋꯥꯠꯄ ꯅꯠꯇꯦꯗꯣ, ꯑꯗꯨꯅꯅꯦ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ꯫ SP ꯁꯥꯔꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯇꯧꯗꯦ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯝꯈ꯭ꯔꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕꯅꯤ꯫ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯔꯒ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯤꯗꯅꯗꯣ, ꯌꯨꯝꯗꯁꯨ ꯆꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯊꯟꯇ ꯁꯨꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯊꯤꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤꯅꯦ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯅꯪꯕꯨ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯤꯅꯦ, ꯋꯥꯐꯝꯗꯨ ꯊꯥꯖꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯚꯥꯅꯨꯅ ꯐꯠ ꯀꯛꯂꯒ ꯃꯈꯥ ꯇꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯟꯅ ꯇꯥꯈꯣ꯫ ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯩꯈꯣꯏꯅ ꯁꯤꯟꯒꯗꯧꯕ ꯅꯠꯇꯦꯅꯦ ꯏꯆꯥꯒꯨꯝꯕꯤꯅꯤ꯫ ꯏꯅꯝꯃꯅ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯏꯆꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯤꯅꯦꯅ ꯃꯨꯟꯅ ꯈꯜꯂꯕꯅꯤ꯫ ꯅꯪꯅ SP ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯍꯣꯏ, ꯆꯍꯤꯕꯨꯗꯤ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯅꯤꯄꯥ ꯑꯍꯜꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯣꯔꯦꯟ SP ꯁꯥꯔ ꯂꯥꯛꯄꯗ ꯃꯥꯕꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯧꯒꯅꯨꯀꯣ, ꯃꯤꯁꯨ ꯈꯖꯤꯛꯇꯗ ꯏꯀꯥꯏꯈꯤꯅꯤꯀꯣ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯟꯖꯣꯏꯅ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯄꯗꯨ ꯚꯥꯅꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ, ꯑꯩꯃ
SP ꯁꯔꯁꯨ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦꯍꯦ ꯅꯃꯥꯏ ꯅꯃꯤꯠꯀ ꯄꯣꯝꯃꯤꯗꯣ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯑꯃꯨꯛꯇ ꯇꯥꯊꯣꯛꯁꯨ ꯆꯠ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛꯀꯗꯣ ꯈꯔ ꯁꯪꯖꯤꯜꯂꯣ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ